Lamdam Ashi Selmit Lon Phagatnaba Hotnabada Ekhoi Punamak Thabak Chinlao Thidana Suba Nomba KANBA MATHOU tai HAINA Imphal West ke Deputy Commissioner MAYANGLAMBAM RAJKUMAR PHONGDOKHRE Wafam Asi Samarau Mayai Lekaida Bank of India Guwahati Zone gi branch ama hangdokpagi thoram amada phongdokhibani. Bank of India Guwahati Zone gi General Manager Vinaya Kumar Singh Wangoi JDO Arambam Anil Kumar SDO Wangoi Maibam Suranjoy Singh amadi Mayang Imphal SDPO Tayenjam Clinton na chingba miyoi kaya na sarugyaki. Thoramadu ga mari lainana DC Rajkumar na hai ngasi hangdokliba branch asina samurau gi akoi bada lairiba miyamna banking gi matangda awaba kaya mayuk naramba adu kharamakhay kokpa ngamlagani loinana bank account hangduna sel thamba khaknatana bank asidagi matam gi oiba lawba yaba loan sing lawraga senthok lambi lainaba honabiu masina lamdam asigi Selmit Lon Phagatnaba Hotnabada chauna mating oiragani haina mahakna phongdokhi. Aina tawriba thabak sigi niyom yam chum na haiba tare lupa ambok senadana even paisa phau senadana haiba tare ne ko point tugi matung da laiba potu phau senadana koi yengba yar kadone aduga sector gi knowledge si khangdaba su yarak tre hujikti because sida fraud amsu thoi even se online da sara thogla ne adagi di thogla ga atuni ga dani ga torgaba sugumba se yam thoi hujikse aduna mobile du pairaga dagi Facebook tu yengaga adagi Instagram du yengaga site mama changdana khotana khutlingi badu madu chap manana somda su banking service gi service ai saga sagonaraga satkadabne habisi hojiki generation da yamna education pp ba yam daga tai